ꯀꯦꯃꯦꯜꯗ ꯊꯣꯛꯂꯛꯀꯗꯧꯕ ꯃꯥꯟꯕꯅꯦ ꯀꯦꯃꯦꯜꯗꯤ ꯂꯩꯇꯦ ꯆꯥꯔꯖꯇ ꯂꯥꯛꯆꯔꯦ ꯍꯧꯖꯤꯛ ꯋꯦꯜꯀꯝ ꯇꯨ ꯗ ꯆꯥꯔꯖ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯡꯁꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏꯒꯨꯝꯕꯒꯤ ꯃꯍꯥꯎ ꯆꯥꯔꯖꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯥꯅ ꯆꯥꯕ ꯄꯣꯠꯁꯤ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯆꯥꯔꯤꯁꯤ ꯅꯨꯄꯥꯁꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯃꯥ ꯊꯥꯜꯂꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯗꯥꯔꯂꯤꯅꯤ ꯑꯁꯥꯝꯗ ꯂꯩꯕ ꯇ꯭ꯔꯦꯟ ꯗꯥꯔꯂꯤ ꯍꯥꯏꯇꯥꯔꯦ ꯄꯥꯅꯤꯀꯦꯇꯤ ꯕꯖꯥꯔ ꯄꯥꯅꯤꯀꯦꯇꯤ ꯀꯩ ꯍꯥꯏꯕ ꯁꯥꯏꯁꯦ ꯄꯥꯅꯤꯀꯦꯇꯤ ꯔꯦꯜ ꯒꯦꯠ ꯗꯤꯁ ꯏꯁ ꯗ ꯔꯦꯜ ꯇꯥꯂꯤ ꯔꯦꯜꯒꯤ ꯇꯥꯂꯤꯅꯤ ꯄꯥꯅꯤꯀꯦꯇꯤꯒꯤ ꯔꯦꯜ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯇꯛꯈꯥꯏꯔꯒ ꯑꯗꯨꯝ ꯇꯠꯄꯩ ꯃꯑꯣꯡꯅꯤ ꯑꯁꯤꯅ ꯔꯦꯜ ꯃꯈꯥꯅꯤ ꯀꯣꯏꯂꯥꯁꯤꯗꯤ ꯐꯖꯔꯦꯍꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯒꯗꯧꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯒꯤ ꯃꯅꯥꯛꯇꯅꯤ ꯂꯥꯟꯊꯣꯛꯑꯁꯤ ꯍꯩ ꯃꯍꯤ ꯀꯟꯅ ꯂꯩꯔꯤ ꯁꯥꯟꯗꯒꯤ 50 ꯌꯥꯏ ꯁꯤꯗꯪ ꯂꯧꯔꯁꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯆꯤꯡꯗꯅꯤ ꯁꯤ ꯂꯩꯁꯦ ꯆꯤꯡꯅꯤ ꯒꯥꯔꯤ ꯑꯃꯁꯨ ꯊꯧꯈ꯭ꯔꯦ ꯒꯥꯔꯤ ꯑꯁꯤꯗ ꯍꯅꯨꯃꯥꯟ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯅꯨꯃꯥꯟ ꯃꯆꯥ ꯑꯩꯗꯤ ꯐꯣꯟꯗꯒꯤ ꯅꯝꯕꯅꯤꯅ ꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯍꯅꯨꯃꯥꯟ ꯃꯆꯥꯅꯤ ꯑꯁꯥꯝꯗ ꯂꯩꯕ ꯍꯅꯨꯃꯥꯟ ꯃꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯗ ꯆꯠꯂꯅꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯂꯩꯔꯦ ꯌꯨꯕꯤ ꯄꯥꯝꯕꯤ ꯌꯨꯕꯤ ꯉꯥꯛꯇ ꯊꯥꯔꯦ ꯑꯁꯥꯝꯗꯤ ꯌꯨꯕꯤ ꯉꯥꯛꯇ ꯊꯥꯔꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯣꯏ ꯆꯦꯡ ꯆꯥꯗ꯭ꯔꯦ ꯃꯣꯏ ꯌꯨꯕꯤ ꯉꯥꯛ ꯆꯥꯔꯦ ꯌꯨꯕꯤ ꯉꯥꯛꯇ ꯊꯥꯔꯦ ꯑꯁꯥꯝꯗꯗꯤ ꯍꯥꯃꯦꯡ ꯑꯃꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯃꯦꯡ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯌꯦ ꯍꯥꯃꯦꯡ ꯃꯦꯡ ꯍꯥꯃꯦꯡ ꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯦꯕ ꯀꯩꯒꯨꯝꯕ ꯑꯁꯥꯝꯗ ꯄꯥꯅꯤꯀꯦꯇꯤ ꯔꯦꯜ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯅꯤꯡ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯔꯤꯚꯔ ꯚꯦꯂꯤ ꯂꯣꯛꯁ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯌꯣꯅꯦꯕ ꯁꯤ ꯌꯨꯝ ꯃꯆꯥꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯒꯥꯔꯤ ꯑꯃꯁꯨ ꯈꯥꯝꯃꯦ ꯑꯗꯨ ꯆꯪꯕꯗ ꯌꯥꯝ ꯐꯖꯔꯅꯤ ꯆꯪꯐꯝꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯣꯌꯣ ꯑꯃ ꯂꯩꯔꯦꯀꯣ ꯆꯥꯔꯜꯁ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗ ꯆꯥꯅꯕꯅꯦꯅ ꯃꯥꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗꯁꯨ ꯑꯆꯥꯄꯣꯠ ꯐꯪꯕꯅꯦ ꯑꯗꯣ ꯉꯥ ꯐꯥꯔ ꯆꯥꯁꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥ ꯌꯥꯗꯦ ꯃꯥ ꯆꯦꯛꯁꯦ ꯈꯔ ꯄꯨꯈ꯭ꯔꯁꯦ ꯁꯤꯒꯤ ꯆꯦꯛꯁꯦ ꯈꯔ ꯄꯨꯔꯒ ꯍꯣꯔꯦꯟ ꯕ꯭ꯔꯤꯛꯁꯤꯒ ꯂꯨꯞꯄꯒ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗꯨꯒ ꯂꯨꯞꯄꯒ ꯆꯥꯕꯗ ꯍꯥꯎꯕꯅꯤꯅꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯈꯣꯡꯗꯅ ꯀ꯭ꯋꯥ ꯃꯅꯥ ꯄꯥꯜꯂꯦ ꯃꯊꯛꯇꯅ ꯀ꯭ꯋꯥ ꯃꯔꯨ ꯍꯧꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯣꯏꯅ ꯊꯥꯕ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯆꯪꯍꯟꯗꯔꯦ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯂꯥꯏꯁꯪ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯀꯥꯞꯄꯒ ꯑꯗꯨ ꯁꯤꯗ ꯂꯩ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯂꯥꯏꯁꯪꯅꯤ ꯁꯤꯗꯅꯤ ꯅꯨꯡꯗꯥꯡꯗ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯊꯥꯒꯠꯂꯛꯑꯒ ꯃꯣꯏꯅ ꯍꯦꯛꯇ ꯅꯩꯈꯥꯏꯔꯛꯀꯗꯧꯔꯤꯕꯁꯦ ꯁꯤꯗ ꯆꯪꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯣꯏꯒꯤ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤ ꯑꯃ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯁꯤꯗꯒꯤ ꯒꯥꯔꯤ ꯈꯥꯝꯃꯤ ꯑꯥꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯤꯁꯦ ꯑꯁꯤꯗ ꯆꯪꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯅꯥꯔꯣꯟꯗ ꯆꯠꯂꯅꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯍꯧꯔꯤ ꯑꯩꯈꯣꯏ ꯁꯤꯗꯕꯨꯗꯤ ꯐꯥꯎꯖꯜꯂꯒꯗꯤ ꯂꯥꯛꯑꯦ
ꯌꯨꯝ ꯆꯪꯐꯝꯗ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯥꯔꯗꯤ ꯐꯖꯕꯖꯥꯠꯅꯤ ꯒꯦꯠꯀ ꯄꯥꯜꯂꯒ ꯁꯤ ꯒꯦꯠꯀ ꯑꯣꯏꯔꯒ ꯂꯩꯔꯛꯁꯦ ꯑꯩꯈꯣꯏ ꯆꯪꯉꯤꯕ ꯂꯩꯔꯛꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯝꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯠꯁꯜꯂꯕꯅꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯕꯨ ꯇꯥꯔꯗꯤ ꯍꯥꯏꯗꯨꯅ ꯆꯪꯁꯦ ꯁꯤꯒꯤ ꯒꯦꯠꯁꯤꯗ ꯆꯪꯉꯒ ꯐꯖꯕ ꯕ꯭ꯔꯤꯛ ꯑꯃ ꯂꯩꯔꯦ ꯑꯁꯥꯕ ꯕ꯭ꯔꯤꯛ ꯉꯥꯛꯇꯅꯦ ꯄꯨꯂꯤꯁꯀꯤ ꯀꯌꯥ ꯁꯤ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯐꯥꯅ ꯁꯤ ꯊꯣꯛꯄ ꯌꯥꯗꯦ ꯄꯤꯛꯅꯤꯛ ꯇꯧꯋꯦ ꯑꯗꯨ ꯁꯤꯗꯅꯤꯅꯦ ꯁꯤꯗꯒꯤ ꯐꯥꯎꯗꯕ ꯌꯥꯗꯕ ꯖꯥꯠꯂꯣ ꯁꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯃꯣꯏꯒꯤ ꯒꯦꯠ ꯆꯪꯐꯝꯅꯦ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯄꯨꯂꯤꯁꯀꯤ ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯇꯥꯝꯅ ꯎꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯈꯣꯏꯒꯤ ꯁꯤ ꯄꯨꯂꯤꯁꯀꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯦ ꯄꯨꯂꯤꯁꯀꯤ ꯁꯥꯟꯅꯐꯝ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯣꯐ ꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯕ꯭ꯔꯤꯛꯁ ꯑꯁꯤꯅꯤ ꯑꯁꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯤꯁꯦ ꯕ꯭ꯔꯤꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯤ ꯖꯤꯡꯒꯗ ꯌꯦꯛꯄ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗ ꯁꯤꯗꯤ ꯑꯁꯦꯡꯕ ꯕ꯭ꯔꯤꯛꯅꯤ ꯁꯤꯅ ꯖꯤꯡꯒꯗ ꯌꯦꯛꯄꯅꯤ ꯃꯥꯜꯍꯟꯕꯩ ꯋꯥꯅꯤ ꯁꯤꯒꯤ ꯒꯦꯠꯁꯤ ꯄꯣꯁ ꯇꯥꯕꯅꯤ ꯑꯗꯨꯝ ꯇꯥ ꯄꯣꯁ ꯇꯥꯕꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯅꯤ This is the way. ꯁꯤꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯔꯤꯚꯔ ꯌꯧꯔꯅꯤ. Come on, let's go. ꯁꯤꯅ ꯍꯌꯦꯡ ꯏꯁꯤꯡ ꯆꯥꯎꯔꯛꯑꯀꯥꯟꯗ ꯏꯁꯤꯡꯒꯤ ꯀꯩꯅꯣ ꯐꯥꯅꯕꯅꯤ. ꯏꯁꯤꯡꯒꯤ ꯆꯦꯟ ꯐꯥꯅꯕꯅꯤ. ꯍꯤꯡꯉꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯔꯅ ꯐ꯭ꯂꯣ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯅꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯍꯟꯊꯅꯕ ꯐꯣꯔꯁꯇꯣ ꯍꯟꯊꯅꯕꯅꯤ. ꯗꯥꯏꯈꯣ ꯁꯤꯒꯤ ꯂꯩꯉꯣꯏꯁꯤꯗꯅꯤ. ꯑꯁ ꯁꯤꯗ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯦ. ꯏꯁꯩ ꯐꯖꯅ ꯁꯛꯊꯔꯦ. ꯇꯧꯕ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ. ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅꯦ. ꯑꯁ ꯐꯖꯅ ꯂꯩꯈꯥꯏꯔꯦ. ꯃꯈꯣꯟ ꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯐꯖ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯑꯩꯅꯤ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯨ ꯃꯥꯏ ꯀꯣꯃꯦꯟꯗꯤ ꯇꯧꯕꯤꯔꯣ. ꯃꯊꯪꯒꯤ ꯑꯩ ꯂꯩꯉꯣꯏ ꯉꯥꯛ ꯉꯥꯏꯔꯦ. ꯂꯩꯉꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ. ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯂꯤ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯎꯠꯂꯛꯑꯒꯗꯤ ꯑꯗꯨꯒꯨꯝꯂꯕ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯔꯤꯚꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯔꯕ ꯃꯐꯝ ꯈꯔ ꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ. ꯔꯤꯚꯔ ꯌꯧꯔꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯎꯖꯔꯛꯀꯦ. ꯅꯣꯛꯀꯅꯣ. ꯁꯤ ꯚꯤꯗꯤꯑꯣ ꯔꯦ ꯚꯤꯗꯤꯑꯣ. ꯅꯣꯛꯀꯅꯣ. This is a video for me. ꯅꯣꯛꯀꯅꯣ. ꯃꯌꯥꯝꯅ ꯇꯧꯕ ꯕ꯭ꯂꯣꯒꯇꯒꯤ ꯑꯩꯅ ꯇꯧꯕ ꯕ꯭ꯂꯣꯒꯁꯤꯅ ꯈꯤꯇꯪ ꯈꯦꯠꯅꯔꯛꯀꯅꯤ. ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯛꯀꯅꯤ. ꯊꯤꯅ ꯐꯖꯅꯗꯤ ꯇꯧꯕ ꯍꯩꯇꯦ. ꯊꯤꯅ ꯇꯧꯔꯛꯀꯦ. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯤꯌꯔꯁꯨ ꯇꯧ. ꯁꯤꯌꯔꯁꯨ ꯑꯗꯣ ꯄꯥꯝꯗ꯭ꯔꯗꯤ ꯇꯧꯔꯨꯅꯨ. ꯇꯧꯊꯣꯛ ꯀꯥꯟꯗꯦꯕ. ꯃꯇꯝ ꯇꯤꯡꯅꯕꯅꯦꯕ. ꯌꯦꯡꯉꯨꯅꯣ ꯚꯤꯗꯤꯑꯣ. Okay guys, let's see the another location. Another location capture. Sida mafam ama leire to yam yong sigi mafam si khoi koina Manipur koina ga lairik hai bi pambi ga ha ba lairik hai bi pambi ga ha ba adu mana no yam na hawi yong moi baraktani hawi si Lairik hai bi pambi yamna hawi mafam sida moi jam harau ri kan na moi somda laibu kangu je amaningda laibu kangu je
ꯇꯧꯕꯒ ꯃꯃꯤ ꯉꯥꯛꯇꯅꯤ ꯇꯧꯕꯒ ꯃꯃꯤꯅꯤꯅꯦ ꯇꯧꯕꯒ ꯑꯁ ꯄꯨꯊꯔꯦ this is a beautiful guys ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯃꯥ ꯂꯩꯉꯣꯏ ꯐꯖꯕ ꯑꯃ ꯂꯩ ꯌꯦꯡꯉꯣ ꯀꯥꯎꯒꯦ ꯌꯦꯡꯉꯣ ꯀꯥꯎꯒꯦ ꯆꯥꯁ ꯅꯪ ꯀꯩꯗꯧꯕ ꯆꯠꯄꯅꯣ ꯆꯥꯁꯦ ꯅꯝꯕꯔ 1 ꯇꯧꯕ ꯆꯠꯀꯦ ꯍꯥꯏ ꯑꯃ ꯑꯗꯨ ꯆꯠꯄꯤꯗ ꯑꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯊꯝꯃꯝꯃꯒ ꯃꯥ ꯀꯥꯞꯈ꯭ꯔꯦ ꯑꯁ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯇꯥꯔꯤꯅꯤ ꯋꯥꯎ ꯁꯤꯒꯤ ꯂꯩꯉꯣꯏꯁꯦ ꯀꯦꯃꯦꯔꯥꯗ ꯂꯩꯇꯦ ꯁꯤꯒꯤ ꯂꯩꯉꯣꯏꯁꯤꯅꯦꯕ ꯁꯤꯒꯤ ꯂꯩꯉꯣꯏꯁꯤꯅꯤ sida Manipur thage MANIPUR Manipur ses Manipur do ai kapthara ke ba ni ko me jai pori meo nungai adu akhoi hujik Brahmaputra gi turen makha da asida picnic tawr lere Brahmaputra river manaktani hujik khoina laise chu leibu ngoi ngatani masi ngoi ngatani adu mafam sidi yau chatpada ngairi mafam adu yoraba matungda soidana maki myam da yengba phangani let's go sida sum chatpade nushi chikari amit chungjalle sida khoina su chatpa khopa sana basi khogi desert camel ka thoba ka thoba mamne camel di leite ya basi ta asam ni aina leirisi camel leite khangde camel leite lera ka lera modra to khangde ai lakda ngai ni ado video number ngai ri ado video si mayam nungai bi taraga di matam mangan biranu like to biro subscribe to biro ai adobu channel ni si ai gi hana put yana namjaba video ni mayamna pambi taragadi like tawbiro pambidragaju like tawbiro subscribe tawbiro aduga makha taba video de ina matang suda thagal loi paidagune matang suda thagal kani star sulak sere uji welcome to the star se yamna phajaba mine hoji college ta pai masak phajaba nupa haida aragadi kai gano as nungsit sina liri sippa matam sida hamzam se kaya da tungai da ba nungsit sina liri star sa ida phammaga lei star ko phammaga lei asaskan ko ko yam dai kai rom tak santok chage ai di ai video si aina start kin dore mala on gre ai gi video si aina sigi video si start ho se ai sum blog ti am pamjaba mini blog number pamjaba mini do kamaina nam duno de ai khangde do mayam na yengbiraga kari da asoiba leige haibadu check tawbiro aduga comment da thadabiro aduga phajana ai di ahamba oiba blog ni aduna ai kamaina haigaduno kamaina tawduno haibadu amata khangde only for the interesting aina pamba khatagini aduni myam da haijarisi aduga video gi resolution sengi or sengde haibagi complaint du madi haibira anu id phone dagi nambani ko myam aduni aduma hana khangbiro aduga let's do the enjoy my class let's go 1 2 3 wow charge on kare mang da ubiri pa nupa si mala or bada haja loi da sumta ta tra pa nupa duri mayam yeng view mang da uri pa nupa si akoi mala or ta tra da hai pa nupa duri ma mala on ba yam na hai ba ni adu to paktung ke ture ma to ma ji mama putar bor bana kita lak na de mala on ba hai ni hai na ma tap wa da pa dai
시래 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 ख्वाइदगी तौब ngamba nupani oda salaga pakakni tauba ngamba nupani thabi sokani ko thabi sokani ya review ya review masih lagi ya itu ai angau ma itu angau angau lupa male hai dei ji aduna ma'am asida leiba post kano si ising si hoi turen ne ba asine ba mau ta river ai ado manak si yo ji ga ta ko si da pam le na mudigi leingoi jam nong ai ba yo ko leingoi jam nong ai ba leingoi oi mudigi aina masi mafamsi laujaraga nambaneba aduna yaubaga amu namjarake yangbiu yeng tabiu agi blog ku namna nusuduna like subscribe mu my channel. This is the introduction of my new channel. Okay, let's go. Akoi amu river makai pangle river dani ko noji lai je star sai ba mi je loi na ma pi baron je loi na mo le lai ko mo ya da mi ma ji lai ko be ko pharo pharo no ba adu ko lo ba ma khal ki how to that star and let's see the final view of my special channel yamna special oi ba du ko lo ba kangsoi gi khoi gi sauri kangsoi gum gi mahau gi khoi gi video ni ai bdi yamna di special oi ba du ga mahau di sauri kangsoi oi ba tare adu bu sauri su chana kang ma ngau ga pha da sai ra char tar ga di madu su like tau ya khoi sida di sauri yam hawe khoi iru ma kangsoi am hau ne adu sida di cha ba phang de sida di tan adu Patal Bazar alda phange di hai ko chalaga ngari ke ka lauchal wari sauri su phanga thi phangaga phangadi lawni aduga chaba gi video su mayamna thagalo hai taragadi soidana chaba gi video su thagalakani hai dongni thagalakani no sechina uru sitpasu yamna nuai yaugadore ma'am yaudore hojik kitang khatang ai sale adu karira ha adu khangde kitang khatang ai sale kano yaudore Brahmaputra river yaudore adu hek yaubuga magi isingi ipak tu mu namchara ga masini Brahmaputra river haibadu masini chaudro ipak asi sau khruba ipak asi dari akhoi na ngasi lepaga video namliba si saudro ipas lengang atini masih lengang atini ne Ma'am, hojik yengbiro Brahmaputra river river ma'am laize ipak singa ipak a beautiful river from Assam masini aigi blog kamai tong biye habdo ma'am da biro masigiti matang swai da lo sanjarage mathang ki video da amu ma'am pularasi bye bye